Hello ma'am. Ngasiꯁꯨ ꯑꯩꯅ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯗꯨꯏꯗꯤ ꯀꯔꯤ ꯃꯨꯛꯕꯥꯡꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯒꯩ ꯍꯦꯟꯅ ꯍꯧꯔꯒꯦ ꯉꯥꯗꯒꯩ ꯁꯦ ꯉꯥꯁꯤꯡꯅꯤ ꯇꯣꯃꯦꯇꯣꯒ ꯊꯣꯡꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯀꯟꯅ ꯍꯩꯖꯗꯦ ꯍꯧꯔꯒꯦ ꯍꯦꯛꯇ ꯄꯥꯎꯖꯔꯒꯦ ꯃꯊꯦꯜ ꯃꯈꯣꯏꯒ ꯃꯄꯥꯟ ꯃꯄꯥꯟꯅ ꯈꯣꯠꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯒꯤꯗꯤ ꯌꯥꯎꯅꯩ ꯑꯩꯒꯤꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯉꯝꯖꯗꯕ ꯑꯗꯨꯅꯅꯤ ꯉꯁꯤꯁꯦ ꯕꯖꯥꯔ ꯇꯥꯕꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡ ꯇꯥꯔꯦ ꯕꯖꯥꯔꯗ ꯊꯣꯛꯑꯒ ꯀꯩꯀꯩ ꯂꯩꯕ ꯌꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝꯗꯨꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯇ ꯃꯍꯥꯎꯁꯦ ꯍꯧꯔꯒꯦꯀꯣ ꯍꯥ ꯍꯧꯔ ꯃꯣꯔꯣꯛ ꯈꯤꯇꯪ ꯂꯣꯏꯔꯦ ꯇꯨꯡꯊꯣꯛꯑꯦ ꯎꯝ ꯎꯝ ꯍꯧꯔ ꯁꯤꯗꯣ ꯂꯣꯏꯔꯦ hầu lát mà chứ mà trên thi anh nhỉ đó rồi ừ. Đó rồi chúng ta xin dù thì cha phòng gì hết suy nghĩ mày làm lông ꯑꯩꯒꯤꯗꯤ ꯒ꯭ꯂꯥꯁ ꯐꯖꯕ ꯈꯣꯠꯄ ꯃꯌꯥꯝꯒꯤ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯉꯝꯖꯗ꯭ꯔꯦ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯞꯄꯁꯦ ꯆꯥꯕ ꯍꯥꯎꯕꯅꯤ mấy sự đây rất uti cái đó thôi gần ạ 저거 봐 맞다 이제 방금 봐 hả 무슨 어? ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯗꯅ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯗꯣ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯗꯣ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯋꯥꯗꯕꯅꯤ ꯃꯌꯥꯝ ꯑꯃꯅ ꯑꯃꯅ ꯆꯤꯡꯈꯠꯅꯁꯤ ꯀꯃꯦꯟꯅ ꯊꯤꯕ ꯑꯃ ꯑꯃ ꯍꯥꯏꯅꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯣꯏꯁꯤ ꯑꯃꯅ ꯑꯃ ꯑꯩꯗꯤ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯌꯦꯡꯕꯤ ꯐꯨꯜ ꯋꯥꯁ ꯇꯧꯕꯤ ꯀꯩꯅꯣꯅꯦ ꯃꯊꯛꯁꯦ ꯍꯩꯖꯥꯡ ꯉꯥꯛꯇ ꯍꯥꯞꯆꯜꯂꯛꯇꯅ ꯑꯩꯁꯦ
ꯑꯩ ꯆꯥꯛ ꯈꯛꯇꯪ ꯂꯧꯔꯛꯄꯅꯤꯅ ꯏꯟꯖꯥꯡꯅ ꯂꯣꯏꯗꯣꯔꯤꯗ ꯀꯨꯀꯔꯗꯕꯨꯗꯤ ꯈꯔ ꯌꯥꯍꯧꯔꯤ ꯆꯥꯛꯁꯦ ꯍꯥꯎ ꯑꯩꯅ ꯁꯤꯗ ꯇꯤꯜꯍꯧꯁꯦ ꯄꯦꯟꯈꯤꯌꯦ ꯌꯨꯝꯗ ꯑꯣꯏꯗꯤ ꯆꯥꯕ ꯌꯥꯄꯣꯟꯇꯦ ꯍꯥꯎꯔꯦ ꯆꯥꯛ ꯂꯥꯝꯅ ꯇꯧꯔꯤꯔ ꯖꯔ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛꯁꯦ ꯆꯥꯛꯁꯦ ꯆꯠꯂꯕꯅꯤꯅ ꯆꯥꯛꯈꯣꯝ ꯆꯥꯎꯕ ꯌꯥꯗꯦ ꯍꯥꯎꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛꯀ ꯂꯧꯖ ꯌꯥꯔꯣꯏ ꯇꯜꯂꯦ ꯃꯔꯨꯁꯦ ꯀꯃꯥꯏꯅ ꯆꯨꯞꯀꯅꯤ ꯈꯪꯉꯕ ꯁꯦ hỏi mà hỏi đó à thế là một cốc bà hậu đấy mà cô cầm mà mấy người hái luôn rồi
ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯌꯥꯝ ꯀꯟꯅ ꯍꯩꯅꯒꯗꯤ ꯇꯧꯕ ꯅꯠꯇꯦ. ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯂꯣꯏꯔꯦ. ꯑꯁꯤ ꯖꯕ꯭ꯔꯥ ꯉꯥꯛꯇꯅꯤ. ꯑꯆꯨꯝꯕꯁꯤꯗꯤ ꯑꯩ ꯆꯥꯗꯦꯕ. ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ. ꯕꯥꯏ.